ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯕꯤꯔꯒꯤ ꯚꯨꯠ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯕꯤꯔꯒꯤ ꯚꯨꯠ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯁꯨ ꯃꯪꯂꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯝꯂꯒ ꯍꯦꯛꯇꯃꯛ ꯍꯥꯡꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅꯗꯒꯤ ꯅꯣꯡ ꯇꯥꯔꯛꯈꯤꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯈꯤꯛꯂꯤꯕ ꯅꯣꯡ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯐꯥꯎꯕ ꯆꯣꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯅꯤꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ꯫ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯌꯥꯝꯅꯁꯨ ꯁꯥꯔꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯗꯨꯅ ꯍꯥꯡꯆꯤꯠ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯂꯕꯅꯤ꯫ ꯅꯤꯃꯥꯏ ꯑꯃꯗꯤ ꯚꯨꯕꯣꯜꯗꯨ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯄꯔꯞ ꯃꯌꯨꯝ ꯌꯧꯅꯕ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯨꯕꯣꯜꯅ "ꯑꯁ, ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯐꯝꯕꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯀꯅꯥꯅꯣꯃ ꯂꯥꯏ ꯑꯣꯛꯅꯩꯗꯅ ꯂꯥꯛꯅꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯕꯤꯈꯤꯕꯗꯨ ꯑꯣꯟꯊꯣꯛꯅ ꯑꯩꯗꯤ ꯍꯔꯥꯎꯖꯈ꯭ꯔꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯃꯥꯏꯅ "ꯑꯩꯗꯤ ꯃꯗꯨ ꯂꯥꯏ ꯑꯣꯛꯅꯕ ꯃꯥꯟꯗꯦ꯫ ꯂꯝꯕꯤ ꯂꯝꯃꯥꯡꯅꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯊꯦꯜꯒꯤ ꯄꯣꯠꯂꯛꯁꯤꯡ ꯑꯗꯨꯗ ꯀꯣꯏꯅ ꯑꯁꯨꯝ ꯍꯟꯖꯤꯟ ꯆꯠꯄꯗꯨ ꯎꯔꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯥꯕꯨ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯂꯥꯏꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯃꯤꯡ ꯆꯠꯄ ꯑꯃꯥꯏꯕꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ꯫ ꯑꯗꯨꯕꯨꯅꯦ, ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯅꯦꯛꯄꯤꯗꯕꯅꯤ"꯫ "ꯑꯦ, ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ? ꯅꯠꯇꯦ, ꯏꯇꯥꯎ ꯅꯤꯃꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤꯅꯁꯨ ꯅꯦꯛꯄꯤꯗꯦꯁꯨ ꯍꯥꯏ, ꯑꯗꯨꯒ ꯑꯐꯥꯎꯕ ꯑꯃꯥꯏꯕꯅꯦꯁꯨ ꯍꯥꯏ꯫ ꯅꯠꯇꯦ, ꯏꯇꯥꯎꯒꯤꯗꯨꯕꯨ ꯀꯔꯝꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ"? "ꯍꯦꯔꯥ ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯃꯥꯏꯕꯗꯨꯅ ꯐꯥꯎꯔꯤꯕꯁꯤ ꯑꯇꯩ ꯍꯤꯔꯝꯗꯒ ꯈꯛ ꯅꯠꯇꯦꯅꯦ꯫ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯁꯥꯟꯅꯕꯗꯒꯁꯤ ꯑꯣꯟꯊꯣꯛꯅ ꯐꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯁꯨꯝꯗꯧꯕꯅꯤꯗ, ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯁꯤ ꯃꯥꯁꯤ ꯑꯃꯥꯏꯕ ꯀꯕꯤꯔ ꯍꯥꯏꯗꯅ ꯃꯃꯤꯡ ꯁꯦꯒꯥꯛ ꯀꯥꯏꯅ ꯆꯠꯂꯝꯂꯤꯕꯅꯤ"꯫ "ꯑꯦ, ꯑꯩꯗꯤ ꯀꯕꯤꯔ ꯃꯁꯛ ꯈꯪꯉꯤꯅ"꯫ "ꯑꯗꯨꯗꯤ ꯑꯩꯅ ꯋꯥꯔꯤꯁꯤ ꯍꯥꯏꯅꯔꯨꯗꯁꯨ ꯌꯥꯔꯦ"꯫ "ꯑꯦ ꯏꯇꯥꯎ, ꯍꯥꯏꯌꯨ, ꯀꯔꯝꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯔꯤꯗꯨꯕꯨ"? "ꯁꯨꯝꯗꯧꯕꯅꯤꯗ ꯏꯇꯥꯎ ꯚꯨꯕꯣꯜ, ꯀꯕꯤꯔ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤꯅ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯒ ꯃꯤꯑꯣꯏꯁꯤꯡꯗ ꯚꯨꯠ ꯊꯥꯖꯤꯟꯕ꯫ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯗꯨ ꯃꯥꯅꯃꯛꯇꯤ ꯇꯧꯒꯦ ꯈꯟꯅ ꯇꯧꯕꯗꯤ ꯅꯠꯇꯕ ꯃꯥꯜꯂꯤ꯫ ꯃꯤꯅ ꯏꯟꯁꯤꯟꯕ, ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯒꯦ, ꯅꯈꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯅꯝꯃꯗꯨ ꯑꯗꯨ ꯇꯧꯍꯜꯂꯨ ꯑꯗꯥ ꯇꯧꯍꯜꯂꯨ ꯍꯥꯏꯗꯅ ꯍꯦꯛ ꯏꯟꯁꯤꯟꯕꯗꯒꯤ ꯃꯥꯁꯨ ꯄꯩꯁꯥꯗꯨ ꯄꯥꯝꯕ ꯀꯧꯕꯅꯤꯅ ꯍꯦꯛ ꯇꯧꯔꯨꯕꯒꯨꯝꯕ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯥꯁꯤ ꯃꯌꯥꯝꯅ ꯐꯥꯅꯔꯛꯇꯅ ꯑꯁꯨꯝ ꯃꯥꯁꯤ ꯋꯥꯔꯛ ꯋꯥꯇꯦꯝꯂꯛꯄꯗꯒꯤ ꯃꯥꯁꯨ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯛꯇ ꯀꯩꯒꯨꯝꯀꯥꯟꯗꯗꯤ ꯍꯦꯛ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅ ꯃꯥꯁꯤ ꯀꯌꯥ ꯅꯦꯛꯅꯗꯕꯗꯒꯤ ꯑꯗꯨꯝ ꯇꯣꯛꯅꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯅ ꯃꯃꯤ ꯁꯥꯝꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯁꯤ ꯀꯌꯥ ꯊꯥꯖꯟꯅꯗ꯭ꯔꯦ꯫ ꯗꯣꯛꯇꯔꯒꯨꯝꯕꯗꯅ ꯑꯌꯥꯝꯕ ꯆꯠꯅꯔꯦꯗꯅ꯫ ꯑꯗꯨꯅ ꯃꯥꯁꯤ ꯃꯃꯤꯡ ꯆꯠꯂꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯀꯥꯟꯅꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯍꯩꯗꯤ ꯍꯩꯈ꯭ꯔꯕ ꯃꯥꯏꯕꯅꯤ"꯫ "ꯑꯣ, ꯏꯇꯥꯎ ꯅꯤꯃꯥꯏ, ꯃꯥꯒꯤꯅ ꯍꯥꯏꯕꯗꯗꯤ ꯃꯆꯥ ꯃꯁꯨ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ? ꯂꯥꯏ ꯁꯥꯟꯅꯕ, ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯏꯃꯨꯡꯁꯤ ꯃꯆꯥ ꯃꯁꯨ ꯃꯑꯣꯡ ꯆꯌꯣꯡ ꯆꯥꯒꯟꯗꯦꯗꯅ ꯍꯥꯏ꯫ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ"? "ꯏꯇꯥꯎ, ꯂꯩꯇꯦ꯫ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯃꯆꯥꯁꯨ ꯂꯩꯇꯦ, ꯃꯁꯨꯁꯨ ꯂꯩꯇꯦ꯫ ꯁꯥꯒꯩ ꯅꯥꯇꯩꯒꯁꯨ ꯂꯣꯏ ꯁꯤꯈ꯭ꯔꯕ ꯄꯣꯠꯅꯤꯗ"꯫ "ꯑꯦ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯁꯥꯒꯩ ꯅꯥꯇꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯇꯥꯎ? "ꯍꯦꯔꯥ, ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯕꯤꯔꯁꯦ ꯃꯇꯣꯝꯇ ꯄꯣꯛꯏ꯫ ꯃꯇꯣꯝꯇ ꯄꯣꯛꯂꯕꯅꯤꯅ ꯃꯃꯥ ꯃꯄꯥꯅ ꯃꯥ ꯊꯅꯝꯃꯒ ꯁꯤꯈ꯭ꯔꯦ꯫ ꯑꯗꯒꯤꯗꯤ ꯀꯕꯤꯔꯁꯨ ꯃꯆꯥ ꯃꯁꯨ ꯌꯥꯎꯖꯗꯕꯅꯤꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯃꯊꯪ ꯂꯥꯞꯅꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯥꯏꯇꯣꯝ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯀꯕꯤꯔꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯍꯜ ꯐꯖꯅ ꯑꯣꯏꯔꯕꯅꯤ꯫ ꯀꯕꯤꯔꯁꯨ ꯑꯣꯏꯔꯦꯗꯅ꯫
ꯑꯗꯨ ꯍꯌꯦꯡ ꯁꯤꯈ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯂꯟ ꯊꯨꯝꯗꯤ ꯀꯝꯗꯧꯕ ꯃꯥꯒꯤ ꯂꯟ ꯊꯨꯝꯗꯤ ꯀꯔꯥꯏꯅ ꯐꯪꯒꯨꯅꯤꯒꯤꯅꯦ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯕꯨꯠꯁꯤꯡꯗꯨꯅ ꯐꯪꯗ꯭ꯔꯗꯤ ꯀꯔꯥꯏꯗꯒꯤ ꯐꯪꯒꯨꯅꯤ ꯃꯣꯏꯗꯤ ꯀꯅꯥꯒꯨꯝꯕꯒꯤ ꯑꯉꯥꯡ ꯌꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯣꯏꯗꯤ ꯕꯨꯠ ꯑꯣꯏꯅ ꯌꯣꯛꯇꯨꯅ ꯂꯩꯔꯦꯗꯅ ꯃꯌꯥꯝ ꯍꯥꯏꯅꯩꯁꯤꯅꯕꯨ ꯇꯥꯗꯕ꯭ꯔꯣ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯕꯨꯕꯣꯜꯗ ꯍꯥꯏꯔꯛꯄꯗꯨꯗ ꯕꯨꯕꯣꯜꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯀꯕꯤꯔꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯗꯨꯅ ꯆꯠꯄ ꯃꯤꯁꯤꯡꯅ ꯀꯕꯤꯔꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯍꯦꯛ ꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯃꯁꯛꯇꯣ ꯌꯥꯝꯅ ꯁꯦꯡꯅ ꯎꯗꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕ ꯂꯩꯈꯤꯕꯅꯤ ꯃꯗꯣ ꯕꯨꯕꯣꯜꯅ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯂꯤ ꯕꯨꯕꯣꯜꯅ ꯃꯪꯗꯨꯅ ꯆꯠꯄꯗꯨꯗ ꯅꯤꯃꯥꯏꯅ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯈꯨꯝꯂꯛꯇꯕꯗꯨꯗ ꯅꯤꯃꯥꯏꯅ ꯑꯩ ꯕꯨꯕꯣꯜ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯩꯅ ꯉꯥꯡꯕ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ ꯑꯍꯥ ꯑꯩ ꯋꯥꯈꯜꯂꯕ ꯁꯨꯝ ꯇꯧꯔꯨꯔꯦ 이보 ꯅꯪꯒꯤꯗꯤ 통과 lal라가 ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯒꯤꯗꯤ ꯌꯨꯝ ꯌꯧꯔ ꯂꯩꯍꯧꯔꯒꯦ ꯑꯗꯣ ꯅꯪꯕꯨ ꯀꯤꯒꯗ꯭ꯔꯣ ꯑꯦꯔꯥ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯗ ꯍꯪꯒꯗꯧꯕ ꯋꯥꯍꯪꯗꯨꯕꯨ ꯂꯥꯏ ꯍꯥꯏꯕꯁꯤꯗꯗꯤ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯜ ꯍꯥꯏꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯕꯅꯤꯀꯣ ꯐꯔꯦ ꯆꯠꯂꯣꯀꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯅꯤꯃꯥꯏ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯤ ꯕꯨꯕꯣꯜ ꯋꯥꯈꯜ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯕꯤꯔ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯀꯕꯤꯔ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯕꯤꯔ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯙꯥꯔꯤꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯕꯨꯕꯣꯜ ꯆꯞ ꯂꯦꯞꯄꯒ ꯀꯅꯥꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯤꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯃꯁꯤ ꯆꯠꯂꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯄꯔꯞ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯇꯨꯡꯗ ꯍꯥꯏꯐꯦꯠꯁꯨ ꯃꯍꯥꯛꯅ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯐꯠ ꯐꯥꯎꯗꯣꯔꯛꯄꯗꯨꯗ ꯕꯨꯕꯣꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯣꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯥꯟꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯑꯩꯅꯦ ꯇꯥ ꯕꯨꯕꯣꯜ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯆꯥꯛ ꯇꯣꯂꯛꯄꯒꯤ ꯀ꯭ꯋꯥ ꯂꯩꯒꯦꯅ ꯇꯧꯕꯅꯤꯗ ꯇꯥꯕꯣꯜ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯁꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯩꯗꯤ ꯅꯪ ꯊꯣꯛꯂꯛꯄꯗꯨꯗ ꯍꯨꯏꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯈꯪꯉꯨꯔꯦꯍꯦ ꯁꯥꯎꯅꯨꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯈꯪ ꯃꯆꯥꯗꯨꯗꯤ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯑꯩꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗ ꯄꯪꯀꯤꯗ ꯍꯦꯛ ꯀꯤꯍꯜꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯄꯔꯞ ꯑꯗꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯌꯨꯝ ꯌꯧꯔꯕꯗ ꯕꯨꯕꯣꯜꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯨꯕꯣꯜꯒꯤ ꯅꯨꯄꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯂꯨꯔꯤꯕꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯨꯕꯣꯜ ꯋꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯪꯂꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯨꯝꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯄꯔꯞ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯕꯨꯕꯣꯜꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯨꯌꯥꯝ ꯊꯦꯡꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯕꯨꯕꯣꯜ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯈꯨꯝꯃꯤ ꯑꯩꯗꯣ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯊꯕꯛꯀꯤ ꯃꯤ ꯑꯃꯇ ꯎꯅꯔꯨꯕꯅꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯍꯥꯏꯔꯛꯀꯦꯗꯅ ꯍꯥꯏꯔꯛꯏ ꯁꯍꯤꯇ ꯑꯣꯏꯕ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯕꯁꯤꯐꯥꯎꯗꯤ ꯍꯦꯛ ꯐꯪꯗꯦꯍꯦ ꯉꯍꯥꯟꯋꯥꯏꯗ ꯑꯩꯅ ꯁꯨꯔꯝꯕ ꯊꯕꯛꯇꯨꯗ ꯑꯗꯨꯝ ꯁꯨꯔꯝꯂꯕꯗꯤꯅꯦ ꯈꯔꯁꯨ ꯐꯔꯝꯒꯗꯕꯅꯤ ꯈꯪꯗ꯭ꯔꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯊꯕꯛ ꯑꯃꯗꯨꯅ ꯑꯗꯨꯝ ꯍꯤꯡꯅꯅꯕ ꯁꯨꯒꯦ ꯍꯥꯏꯔꯤ ꯄꯩꯁꯥ ꯅꯨꯡꯉꯥꯏꯇꯦ ꯄꯩꯁꯥꯗꯣ ꯈꯔ ꯄꯥꯏꯔꯛꯀꯤ ꯐꯪꯅꯅꯕ ꯍꯥꯏꯗꯅ ꯆꯠꯂꯨꯔꯒꯅ ꯍꯥꯟꯅ ꯁꯨꯔꯝꯕ ꯊꯕꯛꯇꯨ ꯍꯦꯛꯇꯃꯛ ꯌꯥꯗꯕ ꯍꯤꯡꯕꯁꯤ ꯌꯥꯝꯅ ꯋꯥꯗꯧꯔꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯤ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯏꯟꯖꯥꯡꯅ ꯀꯔꯤ ꯊꯣꯡꯉꯕ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯕꯨꯕꯣꯜꯒꯤ ꯅꯨꯄꯤꯅ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯉꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯕꯛꯅꯒ ꯋꯥꯅꯒ ꯆꯠꯂꯨꯕꯒ ꯆꯥꯛꯀ ꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯥꯛꯁꯪꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯨꯕꯣꯜꯒꯤ ꯅꯨꯄꯤꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗ ꯅꯨꯄꯤ ꯑꯃ ꯂꯥꯏꯑꯣꯛꯅꯩꯗꯅ ꯍꯥꯏ ꯑꯗꯨꯕꯨ ꯊꯦꯡꯅꯕꯤꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯨꯕꯣꯜ ꯂꯥꯏꯒꯤ ꯋꯥꯔꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯀꯕꯤꯔꯒꯤ ꯊꯣꯡꯒꯥꯜꯗ ꯎꯈꯤꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯃꯤ ꯍꯣꯏ ꯅꯪꯅ ꯂꯥꯏ ꯍꯥꯏꯔꯒ ꯀꯩꯅꯣꯝꯕ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯑꯁꯤꯒꯤ ꯏꯄꯨ ꯕꯨꯕꯣꯜꯒꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯨꯁꯤꯜꯃꯨꯕ ꯑꯃ ꯃꯥꯒꯤ ꯗꯥꯔꯤꯗ ꯐꯝꯃꯒ ꯂꯩꯍꯧꯏ ꯃꯗꯨ ꯎꯕꯗꯨꯗ ꯑꯩꯁꯤ ꯀꯤꯗꯨꯅ ꯑꯗꯨꯝ ꯆꯠꯂꯕꯅꯤ ꯃꯗꯨ ꯃꯥꯅ ꯁꯥꯟꯅꯕ ꯕꯨꯠꯇꯨ ꯃꯥꯜꯂꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯇꯣꯔꯆ ꯂꯥꯏꯠ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯎꯔꯤꯅꯣ ꯗꯥꯔꯤꯗ ꯐꯝꯕꯗꯨ ꯎꯔꯤꯅꯤ ꯀꯩꯅꯣ
ꯅꯣꯡꯁꯨ ꯃꯪꯂꯤ ꯃꯝꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯣꯁꯂꯥꯏꯠꯁꯨ ꯌꯥꯎꯗꯅ ꯃꯤꯒꯤ ꯗꯥꯏꯗ ꯐꯝꯕꯗꯨꯕꯨ ꯀꯃꯥꯏꯅ ꯎꯔꯤꯅꯣꯕ ꯍꯣꯏꯅꯦ ꯎꯔꯤꯅꯤ ꯀꯩꯅꯣ ꯑꯗꯨꯏꯁꯨ ꯍꯩ ꯐꯨꯠ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯎꯕꯅꯤ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯁꯤꯅ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯕ ꯍꯧꯅꯗꯦ ꯑꯉꯥꯡꯁꯤꯡꯗꯤ ꯀꯃꯥꯏ ꯇꯧꯔ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯕꯨꯕꯣꯜꯒꯤ ꯅꯨꯄꯤꯅ ꯑꯇꯣꯝꯕꯗꯨꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯎꯕ ꯑꯃꯠꯇ ꯌꯥꯗꯦ ꯑꯩꯅ ꯅꯝꯗꯅ ꯈꯔ ꯄꯤꯖꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯂꯩꯔꯤꯕ ꯊꯣꯛꯂꯤꯕ ꯁꯦꯟꯊꯣꯛ ꯃꯇꯥꯁꯤꯒ ꯑꯉꯥꯡꯒ ꯑꯃꯨꯛ ꯅꯥꯁꯤꯜꯂꯛꯂꯕꯗꯤ ꯍꯤꯡꯈꯣꯜ ꯌꯣꯟꯕꯒꯤ ꯐꯤꯕꯝꯗ ꯂꯩꯍꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕꯗꯣ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛ ꯃꯈꯨꯠ ꯍꯥꯝꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯨꯕꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯕ ꯑꯗꯨꯋꯥꯏꯗ ꯇꯨꯝꯊꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯣ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯕꯨꯕꯣꯜ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯑꯃꯃꯨꯛ ꯎꯅꯕ ꯆꯠꯈꯤ ꯕꯨꯕꯣꯜꯒꯤ ꯅꯨꯄꯤꯅ ꯕꯨꯕꯣꯜꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯍꯧꯔꯤ ꯕꯨꯕꯣꯜ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯕꯤꯔꯒꯤ ꯊꯣꯡꯒꯥꯟ ꯌꯧꯁꯤꯜꯂꯛꯂꯤ ꯀꯕꯤꯔꯒꯤ ꯊꯣꯡꯒꯥꯟ ꯍꯦꯛ ꯌꯧꯕꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯁꯤꯗꯒꯤ ꯂꯦꯞꯄꯒ ꯌꯦꯡꯕꯗ ꯎꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯀꯕꯤꯔ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯔꯅ ꯃꯁꯤꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯀꯕꯤꯔ ꯆꯪꯉꯛꯑꯒ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯑꯗꯨꯅ ꯐꯝꯂꯒ ꯂꯩꯍꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯄꯥꯈꯠꯅ ꯈꯜꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣ ꯅꯪꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯨꯕꯣꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯄꯨ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩ ꯁꯤꯗꯩꯁꯤꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯠꯄꯗ ꯋꯥꯗꯨꯅ ꯂꯦꯞꯄꯝꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯔꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕꯒꯨꯝ ꯇꯧꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯕꯤꯔꯁꯨ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯕꯨꯕꯣꯜ ꯁꯤꯔꯝꯂꯤꯗ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯇꯤꯡ ꯃꯤꯍꯨꯟ ꯆꯣꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯕꯤꯔ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯈꯨꯗꯩ ꯑꯀꯪꯒꯨꯝꯇꯪ ꯄꯨꯊꯣꯔꯛꯎ ꯍꯥꯏ ꯄꯂꯥꯡꯈꯣꯛꯇ ꯌꯥꯜꯂꯝꯕ ꯐꯤꯁꯤ ꯃꯈꯥꯗ ꯇꯥꯔꯝꯂꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯕꯤꯔꯒꯤ ꯅꯨꯄꯤ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯊꯝꯃꯤ ꯀꯕꯤꯔ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯤ ꯑꯗꯣ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯃꯐꯤ ꯍꯣꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯔꯒꯤ ꯅꯨꯄꯤ ꯅꯤꯂꯅꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣ ꯐꯤꯒ ꯑꯃꯨꯛ ꯅꯥꯟꯈꯠꯂꯛꯏꯁꯤꯅ ꯏꯍꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯏꯔꯨꯖꯊꯣꯛꯂꯒ ꯈꯨꯗꯩ ꯃꯆꯥ ꯑꯃꯁꯤꯡꯗꯪ ꯍꯣꯡꯕꯁꯤꯗ ꯑꯩꯁꯤꯕꯨ ꯑꯥꯗ ꯗꯦꯁꯗ ꯆꯠꯀꯗꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯂꯅꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯔꯅ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯨꯄꯤꯁꯤꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯒꯨꯝꯕ ꯃꯩꯇꯧ ꯇꯧꯏ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯤ ꯀꯅꯥꯅ ꯁꯦꯟꯅꯕꯤꯒꯗꯧꯔꯤ ꯃꯃꯥꯡ ꯆꯍꯤꯗꯅꯤꯅꯦ ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯊꯥꯔꯤꯕ ꯆꯨ ꯄꯥꯝꯕꯤꯁꯤꯡꯁꯤ ꯃꯤꯅ ꯇꯛꯇꯅ ꯍꯨꯔꯥꯟꯈꯤꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯑꯩꯅ ꯁꯥꯎꯗꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯄꯥꯏꯈꯠꯂꯛꯈꯤꯕꯁꯤ ꯇꯧꯕ ꯇꯥꯕꯅꯤ ꯃꯊꯪꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯕꯤꯔ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯀꯕꯤꯔꯅ ꯈꯨꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯀꯕꯤꯔꯒꯤ ꯅꯨꯄꯤꯅꯗꯤ ꯈꯪꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯃꯗꯤ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯕꯤꯔꯒꯤ ꯅꯨꯄꯤ ꯅꯤꯂꯅꯤꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯀꯕꯤꯔꯅ ꯃꯕꯨꯛ ꯃꯥꯡꯖꯗꯨꯅ ꯄꯥꯈꯟꯗ ꯈꯟꯖꯟꯖꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯈꯣꯏ ꯅꯍꯥ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯩ ꯉꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯑꯋꯥꯡ ꯊꯪꯕꯒꯤꯗ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯠꯄꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕꯅꯤ ꯄꯣꯠꯁꯨ ꯑꯇꯥꯡ ꯉꯥꯛꯇ ꯐꯪꯉꯛꯏ ꯑꯗꯣ ꯉꯁꯤꯗꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯁꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯥꯅꯤꯡꯉꯥꯏꯒꯤ ꯄꯩꯁꯥꯒ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯅꯤꯁꯥ ꯆꯥꯕ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯗꯨꯗꯨꯒ ꯃꯆꯥ ꯃꯁꯨ ꯀꯅꯥꯝꯇꯗꯤ ꯂꯩꯇꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯕꯗꯤ ꯑꯩꯈꯣꯏ
ꯐꯌꯥꯝꯗꯤ ꯐꯪꯅꯤꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯕꯤꯔꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯠꯁꯤ ꯃꯥꯗꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯄꯥꯏꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤꯅ ꯍꯥꯏꯕꯗ ꯃꯆꯥ ꯃꯁꯨ ꯁꯣꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯆꯪꯕꯗ ꯃꯍꯥꯛꯅ ꯐꯥꯔꯕꯁꯨ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯄꯣꯠ ꯍꯨꯔꯥꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯀꯕꯤꯔꯒꯤ ꯌꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯌꯦꯟꯁꯤꯡ ꯑꯗꯣ ꯍꯨꯔꯥꯜꯂꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯆꯥꯅꯅꯕ ꯄꯣꯠ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯀꯕꯤꯔꯒꯤ ꯂꯣꯏꯖꯔꯤꯕ ꯁꯟ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯍꯨꯔꯥꯟꯁꯤ ꯍꯥꯏꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯤꯡꯈꯣꯜꯗ ꯀꯔꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯏ ꯑꯗꯨꯁꯨ ꯍꯨꯔꯥꯟꯁꯤ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯨꯔꯥꯟꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡ ꯃꯊꯪ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯨꯕꯣꯜ ꯃꯍꯧꯁꯥꯒꯤ ꯃꯍꯨꯠꯁꯥ ꯈꯔ ꯊꯦꯡꯂꯞꯅ ꯍꯜꯂꯛꯂꯤ ꯊꯦꯡꯖꯔꯕꯁꯨ ꯉꯔꯥꯡꯒꯤ ꯃꯇꯝꯗꯨꯗꯒꯤꯗꯤ ꯈꯔ ꯉꯜꯂꯤ ꯃꯇꯝꯗꯣ ꯄꯨꯡ 7 ꯇꯥꯔꯕꯅꯤ ꯕꯨꯕꯣꯜꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯕꯤꯔꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯁꯤꯜꯂꯛꯂꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯔꯤꯅꯣ ꯈꯪꯗꯦ ꯕꯨꯕꯣꯜꯗꯣ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯌꯦꯡꯁꯤꯟꯅꯤꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯀꯕꯤꯔꯒꯤ ꯉꯔꯥꯡꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯗꯣ ꯕꯨꯕꯣꯜꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯕꯨꯕꯣꯜꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯣꯝꯗꯒꯤ ꯀꯕꯤꯔꯅ ꯀꯅꯥꯅꯣ ꯑꯗꯨ ꯂꯦꯞꯄꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯔꯅ ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯝꯃꯤꯕꯁꯤꯅ ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯂꯩꯍꯧꯔꯤꯕꯗꯨ ꯕꯨꯕꯣꯜ ꯇꯥꯏ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯂꯥꯛꯏ ꯆꯣꯞꯄꯦꯗꯅ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯌꯨꯝ ꯑꯗꯨꯃꯛ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯊꯕꯛ ꯑꯗꯣ ꯍꯌꯦꯡꯗꯒꯤ ꯆꯠꯄ ꯍꯧꯔꯒꯅꯤ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯔꯝꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯇꯝ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯆꯠꯅꯅꯕꯒꯤ ꯍꯥꯏꯅꯈꯤꯕꯒꯤ ꯄꯨꯡꯖꯥ ꯃꯇꯝ ꯑꯗꯣ ꯌꯧꯁꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯨꯔꯥꯟꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯔꯛꯂꯤ ꯁꯣꯝꯗꯅ ꯀꯕꯤꯔ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯥꯇꯣꯟ ꯐꯖꯕ ꯑꯃꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯋꯥꯍꯩ ꯈꯔ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯗꯨꯝ ꯈꯔꯁꯨ ꯌꯥꯎꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯔꯞ ꯏꯃꯨꯡ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕꯅꯤ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯕ ꯃꯇꯝꯅꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯀꯕꯤꯔꯒꯤ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯄꯨꯟꯅ ꯃꯈꯣꯏ 4ꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯣꯡꯒꯥꯜ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯕꯗ ꯀꯕꯤꯔꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯂꯨꯝꯂꯒ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯕꯤꯔꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯨꯝ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥ ꯍꯧꯒꯠꯇꯕ ꯃꯤ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯔꯤ ꯃꯤ ꯀꯅꯥꯁꯨ ꯍꯧꯒꯠꯇ꯭ꯔꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯌꯦꯡꯒꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯥꯛꯊꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯌꯦꯡꯒꯣꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯀꯥꯡ ꯍꯨꯝꯗꯨꯅ ꯐꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯍꯦ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯖꯔ ꯍꯜꯂꯤ ꯑꯗꯨꯒ ꯂꯨꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯦꯡꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯀꯥꯡ ꯍꯨꯝꯗꯨꯅ ꯐꯤ ꯍꯥꯏꯗꯨꯅ ꯐꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯃꯍꯥꯛ ꯀꯥꯡ ꯍꯨꯝꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯤ ꯍꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ ꯍꯧꯒꯠꯂꯒꯁꯨ ꯆꯠꯇꯦ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯄꯨ ꯀꯕꯤꯔꯁꯦ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯃꯥꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒꯅꯦ ꯍꯥꯠꯇꯣꯛꯂꯗꯤ ꯃꯁꯤ ꯑꯁꯨꯝꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯃꯨꯔꯨꯝ ꯁꯣꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯃꯁꯥ ꯊꯥꯗꯣꯛꯂꯒ ꯆꯠꯂꯁꯤ ꯑꯁꯣꯝ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗꯒꯤ ꯑꯣꯏꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯣꯏꯅ ꯍꯨꯔꯥꯜꯂꯨꯔꯁꯤ ꯍꯥꯏꯅꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯈꯣꯏ ꯑꯃ ꯁꯤꯗꯩꯁꯤꯗ ꯐꯝꯍꯧꯔꯣ
ꯀꯕꯤꯔꯅ ꯍꯣꯔꯦꯟ ꯌꯨꯝ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯗꯨꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯣꯠꯁꯦ ꯍꯨꯔꯥꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯩ ꯀꯕꯤꯔ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯦ ꯁꯪꯍꯧꯔꯒꯦ ꯑꯗꯨꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝꯅ ꯍꯨꯔꯥꯟꯕ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯑꯍꯨꯝ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯍꯨꯔꯥꯜꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯀꯕꯤꯔꯒꯤ ꯍꯤꯡꯒꯣꯜꯗ ꯀꯣꯕꯤ ꯑꯃꯗꯤ ꯑꯂꯨ ꯑꯇꯩ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯍꯋꯥꯏꯟꯕꯤ ꯍꯋꯥꯏꯊꯔꯥꯛ ꯃꯌꯥꯝ ꯑꯃ ꯊꯥꯔꯤꯕꯅꯤ ꯃꯗꯣ ꯍꯦꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯔꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯌꯦꯡꯒꯣꯜ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯐꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯗꯣ ꯂꯦꯞꯈꯠꯂꯛꯂꯤ ꯑꯗꯨꯝ ꯂꯦꯞꯈꯠꯂꯛꯄꯗꯗꯤ ꯃꯍꯥꯛꯄꯨ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯅꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯥꯎꯔꯤꯕ ꯑꯗꯣ ꯀꯅꯥꯅꯁꯨ ꯇꯥꯍꯧꯗꯦ ꯀꯕꯤꯔꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯕ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯔꯥꯅꯒ ꯈꯔꯒ ꯄꯪꯖꯕꯒ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯍꯥꯛ ꯀꯔꯤꯕꯗ ꯇꯥꯍꯧꯗꯦ ꯑꯗꯨꯕꯨ ꯀꯕꯤꯔꯒꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯅꯗꯤ ꯇꯥꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯈ꯭ꯔꯤꯁꯤꯕꯣ ꯃꯁꯤꯕꯨ ꯈꯔ ꯈꯔꯁꯨ ꯉꯥꯎꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯀꯕꯤ ꯊꯣꯔꯛꯇꯨꯅ ꯐꯨꯕꯤꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯤ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯃ ꯑꯁꯨꯝ ꯂꯥꯛꯂꯤꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯨꯔꯤ ꯃꯈꯥꯗ ꯁꯠ ꯁꯠ ꯄꯥꯛꯊꯅꯩ ꯑꯗꯨꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯤ ꯍꯥꯏꯗꯨꯅ ꯀꯥꯡ ꯍꯣꯝꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨ ꯍꯪꯒꯠ ꯍꯟꯗꯥ ꯑꯁꯨꯝ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯦ ꯑꯁꯤꯗꯤ ꯃꯤ ꯃꯥꯟꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯤ ꯃꯥꯟꯗꯦ ꯍꯥꯏꯔꯛꯄ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯪ ꯃꯀꯣꯛꯇꯃꯛ ꯌꯦꯡꯗꯕ꯭ꯔꯥ ꯃꯈꯣꯡꯗꯤ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯃꯈꯣꯡꯗ ꯌꯦꯡꯁꯤꯜꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯡꯗꯤ ꯎꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯈꯨꯗꯩ ꯁꯦꯠꯄꯒꯤ ꯃꯑꯣꯡꯗꯤ ꯇꯧꯔꯒ ꯃꯈꯣꯡꯒꯤ ꯁꯔꯨꯛ ꯃꯈꯩꯗꯤ ꯃꯃꯤ ꯁꯥꯃꯤ ꯎꯈꯤꯗꯕ ꯇꯔꯪ ꯃꯥꯂꯪꯗ ꯏꯃꯥꯡ ꯃꯥꯡꯈꯤꯕ ꯄꯥꯏꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯎꯕꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯀꯕꯤꯔꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯅ ꯀꯕꯤꯔꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯃꯃꯥꯟꯅꯕ ꯑꯗꯣ ꯂꯨꯝꯂꯒ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯣꯔꯛꯂꯕꯒꯤ ꯇꯨꯡꯗ ꯀꯔꯤꯅꯣ ꯅꯪꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯀꯕꯤꯔꯕꯨ ꯁꯪꯅꯅꯕꯒꯤ ꯊꯅꯝꯕ ꯌꯦꯡꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯈꯣꯏ ꯍꯧꯖꯤꯛꯀꯤꯗꯨ ꯑꯩ ꯊꯦꯡꯅꯔꯛꯄ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯣꯏ ꯊꯦꯡꯅꯔꯛꯏ ꯀꯕꯤꯔꯗꯣ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯥꯟꯕꯗ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯗꯣ ꯀꯕꯤꯔ ꯅꯠꯇꯦ ꯅꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯕꯨꯠꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯕꯨꯠꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯂꯤꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯌꯦꯡꯒꯣꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯈꯪꯍꯧ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯀꯕꯤꯔꯒꯤ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟ ꯃꯇꯣꯟꯗꯣ ꯌꯧꯈꯤꯕꯅꯤ ꯑꯗꯨꯝꯅ ꯆꯞꯋꯥꯡ ꯋꯥꯡꯉꯒ ꯂꯦꯞꯈꯠꯂꯛꯄꯗꯨꯗ ꯑꯩꯗꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯗꯒꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯗꯨꯡ ꯗꯨꯡ ꯂꯥꯎꯅꯁꯨ ꯇꯥꯟꯅꯔꯛꯈꯤ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯑꯗꯨꯗꯒꯤ ꯑꯩ ꯆꯦꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯎꯞꯁꯜꯂꯒ ꯇꯨꯈꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤꯗꯤ ꯑꯩꯒ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯅꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯍꯥꯏꯅꯩ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯕꯤꯔꯅ ꯕꯨꯠ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯕꯨ ꯀꯤꯍꯜꯂꯤꯕꯅꯤ ꯍꯦꯔꯥ ꯈꯪꯅꯤ ꯃꯊꯪꯗꯤ ꯕꯨꯠꯇꯣ ꯂꯩꯔꯝꯃꯣꯏ ꯃꯥꯒꯤ ꯌꯦꯟꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯅꯤ ꯅꯣꯏ ꯌꯥꯎꯒꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯈꯔ ꯑꯗꯨꯅ ꯅꯤꯁꯥ ꯆꯥꯕ ꯉꯥꯛꯇꯅꯤꯅ ꯍꯨꯔꯥꯟꯁꯤ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯃꯥ ꯍꯌꯦꯡꯗꯤ ꯕꯨꯠꯀ ꯂꯣꯏꯅꯃꯛ ꯐꯨꯗꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯥꯅꯔ ꯃꯇꯨꯡꯗ ꯃꯈꯣꯏꯗꯤ ꯋꯥ ꯅꯣꯛꯏ ꯑꯗꯨꯕꯨ ꯕꯨꯠ ꯑꯗꯨꯒꯤ ꯋꯥꯡꯗꯤꯡ ꯋꯥꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯈꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅꯗꯤ ꯑꯩꯗꯤ ꯍꯌꯦꯡ ꯌꯥꯎꯕ ꯉꯝꯖꯔꯔꯣꯏ ꯑꯩ ꯁꯤꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯦꯔꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯥꯎꯔꯤꯕꯁꯤꯗꯤ ꯍꯌꯦꯡꯗꯤꯅꯦ ꯅꯪ ꯅꯇꯣꯝꯇ ꯊꯅꯝꯃꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯒꯗꯕꯅꯤ ꯍꯥꯏꯔꯤ
asomna makhoi mamannaba mari ato wari watai sanaraba matungda ngasigidi yumda hanjanarasi haiduna hanjanakri kariyamta hurandana mathangi ayuktani bubol thabak chadnabagidamagta parap apimaro loisanduna mahak thabak adumak chatri nungthilgi chak hapamu ai nungthil chachaba lakani haiduna mahak nupidesu hairami mahana asum lakpada nimai thingai matamatu nimaina bubol ayu nganta sidnangdi karaida taw nimai aido thabak amtang chatke da throklibani ngahan ai taw da hokno thabak tu ai chatpa hawdore ngasidagi hore nungthil amu halakadoribani khangra ai tawriba thabak si sumana sulloiduribra karino matam aduda nimaina hoine hei aduni ne chamari ne khuichu thabak suba chalibasini ngai khoni nangbo paum tabro nangbo kari pauno ipu kabedu anaba henjalleba paum tai mahaki nupidu su yamna kanna handiki narga leibani nati ahal ani dubu sinabina ba kanam te hek lakti dana hai khangre ja ahal ani do athok pagi laibak haibaduni adumna nimaina hairak paduda bubolna hera makhoi gidi macha masu yaudsu yare kaino kabirgi but mayam leibani aduna maraina sewa taujani asomna harakpate nimaina hoi akoina panghai haibagi wani ne ma but sanai haibasibu nangbu urabro itaw nimai nangdi amukta phawbu uribro karino ne itaw bu bol nangbu urabadong na ngangal ibutubu nangbu urabro ure taw ure ngahan ngarang numit ni humni surabani aina uraklibasi makhoi ki yumgi darida mi ama hek phamlaga leibani madu ipu kabirdi sungoi wararoi nangdi kamaina nati nangbu kabirgi masak matau phajana khangro nangbo era karigi khanguduno ta aina ngahanongma nangga wari sanaraga lakhiba nung thili taban numito marudaiduda kabirgi mawong matau hairap manba ama yum adugi maningda phamlaga lehoribani madu kabir natrabadi mahanga sanariba laidu oigadoribani ne matamdu numidangi matamnina kabirna adum mathoklaga leigdabasu nati aidi madu laina haibasmadi dum khanglabani asumna ware sana asum lakpana haujikti nimai amadi bubol farese ungang amuk pulasi ngasi gidi koi amuk khainarasi ne hainaraga pokoyani khaidokna khri bubol asum lakpada kabirgi thungka da amu yengselui matam marutta ngasidi thungal do ihang hangi kanasu leibu udi kabirgi thungal adutta kanasu leramdaba adutta bubolna ayuk nuthildegi matamdadi ni karimte hek tawdine se numidang da katani ni mahanga lai sari basi asum na khalaga bubol thabak adumak chatkhri somdana kamdori huran ba mari ado ngasidi kabirgi mayumda soidana huran ba changsi kabir hairiba amaibadu yamna kanna naduna leire haibasu tai haiduna wari sanari matamde asum haukrei numidang wairamgi matamni numidang wairamgi matam oibani na haujiti mi singsu magi thabak chaturaba singdo hanarakli bubol su mayum yona ba parap lakli mahangna aduma lakpada mamanaba khara thengnari matam maduta mamanaba singaduna thabak na wana chatnarubaga ngahak punki si haiduna makhoi pulduna leithoklei matamsi numidangi pung manga makhai muk tasalaklabani adubu bubolna phamduna leithokpa mamanaba singa punduna leithokpadagi numidangi pung torok makhai tare tasankrabani matam madu ta bubol mayum lomda ida khara ngawraga parap lakli mahangna adumna mayum lomda lakpage lambida kanasu thengadi matam madu da bubolna masigi leraksi aina sangba khutingi mi su thengadi atamdana laina aiga thengadana ba haidana shillibra garino adubu ai kabirgi thunga lalaga chatkani khanbada awaba madi oirabani masigi kabir haibasina but sanadana aise thunga rasi lalaga jatpa kihellabani aiba asumna ngang duna bubol do asum lakpata kabirgi thongal jokchilakli matam aduta kanagumba miyoi ama thongal aduda leplaga leiramlibadu bubol no ui madu ubata bubol na kanaro ne asiri kanaro aduda lepibadu bo haiduna hangi
matam maduta karisu khulumdana miyoi ado parap kabir gi thongal da changki bubol na kauri baduta yenga ambasu tawti matam maduta bubol na ai kana ro ne asibo mi na nga ba ka su khumdi maje koita na tanadana ne asam na khalaga changsel lakpana kabir gi thongal jorok tabata thongal aduta handa mukti atam na lepaga yengsilai kabir gi yum adomda matam aduta kabir gi yum gi sajel aduta kana gumba ama makhong yan tharaga phamli badu ubadagi di bubol ni saga loina ma hanikre mayum zauna ba checha chatunu lakli mahang aduma lakpada lambi gi mapanda pakhang masa salup le hori badu ubada akiba kharadi haladuna mahak mayum zauna ba parapar adumak lakli mayum hek jawbaga mahaki nupi da thong hangana pahairi mahaki nupi su thong hangtuklaga thabak awno thengi uriya sumna sum theng dori bro haidun hangai matam aruda bubolna hai langano nangko is haidun mahakti phamthakri bubol ge tawriba matau aduda mahaki nupi ipa pakhatna kari tawrobage nangbo haidun hangi matam aduda bubolna hai ai si karigumba mathinglaklabani ne mihun thaun ga se yaukhre lambi da pakhang masa khara thingrakpadagi khara phabagi wani natrabadi ne ai wan thaduna bu siramba yai he mama ado kidorino ba ai mo dam kadi hayu kidorge ai ai na thingrakli base nangwanda khayu rabadi nang phawba kidana ne yumdagi mapan thokpaga ngamlodori ba jani as ado ai yam khangninge ba karino ba dubo hai ai ro ngasai na thabak alaklabani imanaba khara thengnabadutta ngahak punsi adina dok pullure adogi wari duro ihi wari su loida badadi ta khodana madadagi di aisi thakpa chaba khara tawraga imanabadu kaina halamlaba matungda yumlomda halakpani pung taret muk tarakpa swasida yamna thiengu banatri haiba nangbu para halakpagi lambi duda non ipu kuber khangidana hoini khangi adu kedoragi moigi thongal dane kana gumba malli pagalai rami adada idi kana oiraba jano haidana ai kana no adale pibado haidana hek kaurin henangbo adu gadine wangring wangna kubergi thongal da parap changkhibagi wani da ipu kuber oiramgani ye mati yamna wangbadi ai kuberna wangna bu putra wangadro kariru khangdi kaino haisibo putra wangbro hey putra darati putkun muku wanggani adu phawbada ai kide kana nomne ai chanaba oiramgani haidana ai sikhanjalaga parap changchallaga ipu kubergi thonggal da ai si lepagi yebani matamdu nangbu ipu kubergi yum adugi sajinduda kana gumba musinbuba ma phamtharaga makhong jan tharaga hairaga lerambadudi maima ai si nangbo lawai luton gi sabsi chap yung he mama marda gi ai si yum jona ba chen chatlaga lakli basini lambi da pakhang macha khara thengna badagi hoi kiba budi khara phadana ai ase tangdu leitana halakli bani ai kabir gi thongal silan gani khanbada awaba ma hoirabani ni mama asumna hairakpa aduta bubul gi nupina hayengani ne ngata hanin biro sai tawbiba light ngonarabadine aidian thungna pharak tagadoribani adubudi sumba adubune hei mage thongal si langani khanbada waba moirabani parese kai ro khara tawrabam tawsi kana da bada asupna hairaga buboldi mapimor hongdokri matam madutta bubolgi nupina bubolda ngantana halu haibasida duma haiduna leiri mahaksu mahaki mapuroibana thingrakliba wafam adu mahaki mamit ubuna te asengbane haibasi khangi maramdi lekai miyam punamakna kabir haiba nupa asi but chanai haibasi mi loina makhangnaribani masigi matung haujikti ahingi matam oisalakli matam aduta kabir gi yumda huran bachakadoripa makoi mari do sem saba pungroi loiri ngasidi laitin changdanabani ka kaidana mokhoina tayen mana kaya amasu magi phurkhauda hapchenaribani asumna sem saba pungroi loirabadudadi makhoi kabirgi mayumda huranba laklei kabirgi thongal hek jausilakpada makhoina thongal adutta laibak katli
ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯄꯤꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯦꯟ ꯂꯩꯕ ꯃꯐꯝ ꯑꯗꯣ ꯈꯪꯕꯅꯤꯅ ꯃꯈꯣꯏ ꯄꯔꯞ ꯄꯔꯞ ꯌꯦꯟ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯤꯑꯣꯏ ꯑꯃ ꯐꯝꯂꯒ ꯐꯤꯅ ꯀꯥꯡ ꯍꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯩ ꯇꯧꯒꯦ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇꯃꯛ ꯐꯝꯖꯤꯟꯒꯦ ꯀꯔꯤꯒꯨꯝꯕꯗ ꯏꯄꯨ ꯀꯕꯤꯔ ꯑꯣꯏꯔꯝꯂꯕꯁꯨ ꯃꯍꯥꯛꯅ ꯋꯥꯍꯪ ꯍꯪꯂꯛꯄꯗ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯏꯐꯣꯡ ꯐꯣꯡꯅ ꯑꯗꯨꯃꯛ ꯈꯨꯝꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯐꯩ ꯅꯪꯗꯤꯅꯦ ꯈꯔꯁꯨ ꯇꯤꯡꯀꯤ ꯂꯩꯈꯤꯗꯤ ꯅꯔꯤꯟꯁꯨ ꯌꯥꯝꯅ ꯄꯥꯜꯂꯤꯗꯅ ꯐꯔꯦ ꯅꯪꯅ ꯆꯪꯉꯒꯅꯦ ꯃꯉꯣꯟꯗ ꯍꯪꯉꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏꯅ ꯂꯩꯅꯔꯤꯉꯩꯗ ꯃꯃꯥꯟꯅꯕ ꯑꯃꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯉꯦꯛ ꯂꯥꯎꯅ ꯐꯝꯖꯤꯟꯗꯨꯅ ꯏꯄꯨ ꯍꯥꯏꯗꯨꯅ ꯀꯧꯔꯨꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯧꯔꯨꯕ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯥꯡ ꯍꯣꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯍꯧꯖꯤꯛꯀꯤ ꯃꯍꯥꯛꯅ ꯏꯄꯨ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯜꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯍꯧꯖꯤꯛ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤ ꯇꯧꯕꯒꯤ ꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯎꯔꯝꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯌꯦꯟꯁꯤꯡ ꯑꯁꯦ ꯍꯨꯔꯥꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯒꯣꯟꯕꯗꯣ ꯐꯛꯀꯥꯏꯅꯕ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯐꯧꯅꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯜꯍꯧꯗꯦ ꯑꯗꯨꯃꯛ ꯐꯛꯀꯥꯏꯔꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯌꯦꯡꯒꯣꯜ ꯑꯗꯨ ꯐꯛꯀꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯌꯦꯟ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇꯗ ꯑꯩꯈꯣꯏꯅ ꯁꯣ ꯑꯁꯤ ꯐꯛꯀꯥꯏꯕꯒꯤ ꯀꯣꯏꯂꯦꯡ ꯂꯦꯡꯕ ꯒꯣꯡꯒ꯭ꯔꯥꯡ ꯇꯧꯕꯗꯨꯗ ꯃꯅꯨꯡꯗ ꯌꯦꯟꯅ ꯀ꯭ꯔꯣꯛ ꯈꯣꯡꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯥꯏꯅꯤ ꯑꯗꯨꯒ ꯌꯦꯟ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯗꯨꯗꯤ ꯁꯦ ꯇꯣꯔꯆꯂꯥꯏꯠꯁꯦ ꯀꯥꯞꯄꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗ ꯇꯣꯔꯆꯂꯥꯏꯠꯇꯣ ꯄꯤꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯇꯣꯔꯆꯂꯥꯏꯠꯇꯣ ꯀꯥꯞꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯌꯦꯟꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯌꯦꯟ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯟꯗꯨ ꯑꯣꯏꯅ ꯍꯨꯔꯥꯜꯂꯁꯤ ꯍꯥꯏꯗꯨꯅ ꯁꯟ ꯄꯨꯜꯂꯤꯕ ꯁꯪꯒꯣꯜ ꯑꯗꯣꯝꯗ ꯃꯃꯥꯡꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯁꯟꯗꯨꯗꯤꯅꯦ ꯑꯩꯅ ꯍꯨꯔꯥꯟꯒꯦ ꯅꯈꯣꯏꯅ ꯍꯨꯔꯥꯜꯂꯕꯗꯤ ꯈꯣꯡꯂꯛꯀꯅꯦꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯁꯪꯒꯣꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯁꯟ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯉꯔꯥꯡꯗ ꯂꯩꯍꯧꯕꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ ꯑꯗꯨꯗ ꯏꯄꯨ ꯀꯕꯤꯔꯅ ꯈꯪꯕꯗꯒꯤ ꯂꯣꯏꯅꯃꯛ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯟꯈꯤꯔꯣꯏ ꯍꯤꯡꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯦꯛꯂꯒ ꯄꯨꯈꯤꯒꯅꯤ ꯄꯨꯕ ꯉꯝꯗꯕꯁꯤꯡꯗꯨꯅꯅꯦ ꯂꯣꯏꯅꯃꯛ ꯊꯨꯗꯦꯛꯂꯝꯒꯗꯧꯔꯤꯕꯅꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯅ ꯂꯧꯒꯦ ꯑꯗꯨꯅ ꯊꯝꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯌꯣꯟꯊꯣꯛꯂꯝꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯏꯄꯨ ꯀꯨꯕꯦꯔꯅ ꯌꯥꯝꯅ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯁꯥꯎꯒꯦ ꯁꯥꯎꯁꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯣꯠꯁꯤꯡꯗꯣ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯏꯪꯒꯣꯜꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯞ ꯂꯦꯞꯄꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯗꯤ ꯉꯛꯈ꯭ꯔꯤ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯅꯠꯇꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯑꯩꯗꯤ ꯁꯟꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕ ꯂꯩꯇꯦ ꯑꯃꯅꯁꯨ ꯑꯩꯗꯤ ꯁꯟꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯅꯁꯨ ꯑꯩꯗꯤ ꯉꯥꯡꯈꯤꯕ ꯂꯩꯇꯦ ꯃꯊꯪ ꯍꯥꯏꯅꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯁꯟꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯂꯛꯇꯕ ꯑꯃꯗꯤ ꯏꯄꯨ ꯀꯨꯕꯦꯔꯅ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯈꯤꯗꯦ ꯍꯥꯏꯕ ꯍꯥꯏꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯔꯛꯇ ama yauksillatuna haujikti mukoi marigi marakta but ama yaraktuna thabak asida mana khurau thangle haibase madu khanglakpada makoi yamna su kiri matam madu da mamannaba amana karino
ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯌꯥꯎꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯂꯤꯕ ꯑꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯐꯔꯦꯁꯦ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯗꯤ ꯑꯃꯣꯟ ꯍꯨꯔꯥꯟꯕ ꯂꯥꯛꯆꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯊꯥꯞꯄꯗꯒꯤ ꯁꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯅ ꯁꯪꯒꯣꯜꯂꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯁꯟ ꯑꯗꯣ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯁꯟ ꯂꯩꯍꯧꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯟ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝꯗꯅ ꯁꯟ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯤ ꯑꯗꯨꯝꯅ ꯁꯟ ꯑꯗꯨꯅ ꯀꯟꯅ ꯈꯣꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯃꯥꯡꯒꯣꯜꯂꯣꯝꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯁꯟ ꯑꯗꯨꯝꯗ ꯄꯔꯞ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗꯤ ꯏꯄꯨ ꯀꯨꯄꯦꯔ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ ꯏꯄꯨ ꯀꯕꯦꯔꯅ ꯑꯩꯈꯣꯏ ꯐꯥꯗ꯭ꯔꯤꯉꯩꯗ ꯄꯔꯞ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯊꯣꯡꯒꯥꯜ ꯌꯧꯅ ꯄꯔꯞ ꯇꯨꯃꯤꯟ ꯆꯠꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯣꯛꯈꯤꯕꯅ ꯊꯣꯡꯒꯥꯜ ꯌꯧꯈ꯭ꯔꯦ ꯃꯈꯣꯏꯅ ꯊꯣꯡꯒꯥꯜ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯃꯈꯣꯏ ꯃꯔꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯣ ꯃꯈꯣꯏ ꯎꯏ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯏꯄꯨ ꯀꯕꯤꯔꯒꯤ ꯃꯌꯨꯝꯗ ꯑꯩ ꯍꯨꯔꯥꯟꯕ ꯆꯠꯆꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯊꯪ ꯍꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯀꯕꯤꯔ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯂꯅꯤꯅ ꯍꯧꯗꯣꯛꯄꯗ ꯀꯕꯤꯔ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃꯒꯨꯝ ꯂꯩꯔꯝꯂꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯈꯪꯅꯔꯛꯄꯗꯒꯤ ꯋꯥ ꯀꯞꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀꯕꯤꯔꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯕꯨꯕꯣꯜꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯑꯗꯨꯝ ꯆꯠꯈꯤꯕꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯍꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯤꯑꯣꯏ ꯃꯍꯥꯖꯣꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯅ ꯃꯍꯥꯛꯇꯤ ꯅꯨꯡꯊꯤꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯔꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯤꯑꯣꯏ ꯈꯔꯗꯤ ꯍꯥꯏꯕꯗꯤ ꯀꯕꯤꯔꯒꯤ ꯈꯪꯅ ꯆꯥꯟꯅꯅꯕ ꯑꯃꯗꯤ ꯅꯤꯂꯅꯤꯒꯤ ꯃꯔꯤ ꯃꯇꯥ ꯈꯔꯗꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯍꯨꯔꯥꯟꯕ ꯃꯔꯤ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯉꯔꯥꯡ ꯑꯍꯤꯡ ꯃꯈꯣꯏꯅ ꯎꯈꯤꯕꯗꯣ ꯀꯨꯕꯦꯔꯒꯤ ꯕꯨꯠ ꯅꯠꯇꯦ ꯏꯄꯨ ꯀꯕꯤꯔꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯁꯤꯔꯝꯗꯥꯏꯒꯤ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯕꯁꯨ ꯀꯕꯤꯔꯒꯤ ꯃꯌꯨꯝꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯕ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯨꯃꯛ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯨꯕꯣꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯅꯨꯡꯊꯤꯜꯁꯨ ꯆꯥꯛ ꯑꯥꯗ ꯆꯥꯔꯕꯅꯤꯅ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛꯇꯣ ꯈꯔ ꯊꯦꯡꯅ ꯍꯦꯛ ꯁꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯗꯣ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯗꯣ ꯉꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯉꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯂꯩꯔꯛ ꯈꯨꯜꯂꯛꯁꯤꯡꯗꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ ꯀꯌꯥ ꯊꯣꯏꯅ ꯆꯠꯅꯊꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯗꯣ ꯀꯅꯥꯁꯨ ꯆꯠꯅꯗꯕꯒꯨꯝꯅ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯀꯔꯤꯅꯣꯅꯦ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯃꯤ ꯆꯠꯅꯗꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄꯒꯤꯔ ꯑꯗꯨꯕꯨ ꯉꯍꯥꯟ ꯃꯈꯩ ꯍꯜꯂꯛꯄꯒ ꯍꯥꯏꯔꯒꯗꯤ ꯉꯜꯂꯤꯕꯅꯤ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄꯗ ꯉꯥꯏꯔꯤ ꯃꯝꯁꯤꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯨꯕꯣꯜ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯕꯨꯕꯣꯜ ꯄꯨꯡꯉꯛ ꯉꯛꯏ ꯃꯪꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯣꯂꯣꯏꯈꯤꯕꯒꯤ ꯃꯑꯣꯡꯗ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯕꯨ ꯉꯁꯤ ꯃꯤ ꯂꯩꯇꯕꯒ ꯌꯥꯎꯕ ꯖꯥꯠꯂꯥ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯅ ꯆꯠꯈꯤꯕꯗꯗꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯍꯧꯗꯕꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯄꯔꯞ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯄꯗ ꯀꯕꯤꯔꯒꯤ ꯊꯣꯡꯒꯥꯟꯗ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯂꯤꯄꯠ ꯆꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯋꯥꯏꯔꯝ ꯇꯩꯊꯣꯛꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯨꯗ ꯕꯨꯕꯣꯜ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯀꯕꯤꯔꯒꯤ ꯏꯃꯨꯡꯁꯤꯕꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯏꯄꯨ ꯀꯕꯤꯔꯒꯤ ꯅꯨꯄꯤ ꯅꯤꯂꯅꯤꯗꯨ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯄꯔꯞ ꯑꯗꯨꯃꯛ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯏꯕꯨꯡꯉꯣ ꯕꯨꯕꯣꯜ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯔꯅ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯍꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯀꯅꯥꯒꯨꯝꯕ ꯑꯍꯜꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯥꯏꯐꯦꯠꯇꯪ ꯀꯧꯔꯝꯂꯒ ꯆꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯝꯂꯒ
mayum lomda amuk chana ba torokpada somda amuk lawn hey haiduna kawri bubol kanano ne haiduna laithorokpadati kabir do mahage tunga da leplaga lerami matam maru do bubol na o ipu kari haige haiduna hangrubada kabir karisu khumamdi haife jingamlaga mahak mang leiriba adomda parapap adumak chatkhri mambaga boibaga adumak ukhidrei bubol akiba amadi pakatpaka loinana hata mukti hanna yengdana mayum jahunna pa parap chelakhi mayum jaroklabada bubol gi nupina karinong nahak ngahan makai ga manate kaidorage haiduna hangi matambarda bubol mihul do tang chungom makai hai aikhoi ga leikai asibu kana leitabaga yawgi haiduna hangi matam maduta bubol gi nupina aikhoi ga leikai da ipu kabel siriba siri haiduna khumlakpada bubol di punga ngakri matam aduta bubol na kariunang na haribatubo ipu kabelati haujikta aiga thonganda kongrami haiduna mahaki nupina hairekli wafam madu tabada mahaki nupina karino habiribatubo ipu kabel sidana lawdana otwan khrabane haiduna hairakpada bubol mahak phamtharaga karino aina ukribadudi haiduna yamna ki masidagidi bubol ki nupina maiba ama tawraga tinseng daiseng daba yararoi nang hantak maraksi kaino mai tok tawri wahai khudungi kabir haiduna taw leire haiduna bubol ki nupina hairakpada bubol na su hoi ai amaiba ama da yehok daba yararoi haiduna mukhoyani wari sanari aduga bubol di mahaka kabir ga uraduna haujik ta thongkal da wari saramba do adumak ningsingduna leiri somdana kamdauri numit adugi numidangda ama mathengda kathen halakpa miyuisingda adumna he kauraga mi adugi maming kaurokpa amati tung laithokluga yenglubadana karisu hektamak lairamdaba kaya tawrakhi nongmagi numit amadasu nipa ama thabak uraga mokoi mamanaba mari manga yamna yangna cycle thoduna halai wari watai su sana lakpada khwaigi matung thangbada lehuriba miyoi aduna wari sarambadagi chaplepki mayamna adai kaidoraba haiduna hanglakpada mahakti tungda indiraklamdri matamaruda mayamna kraidang lehore kaidoraba jano haiduna makhoi na pairakpa toslat singdo kap tuna jinglakpadadi nipa ado cycle adu tusallaga lambiki mapal amada phamlaga leirami mayam changsellaga kaidoroge nangbo cycle longsangibagi makhonju tahauti haiduna hairakpada nipa aduna butni haiduna tawraga leirambaduda mayam kaidoraba jano masidi mawong kamani haiduna mayamna mahakpu puduna laklei cycle oibanina thauba yanatri illaga loinamak laknari aduga nipa adugi cycle adubuna mokoi nipa amana tawduna mokoi illaga poraklei matamaduda nipa aduna noi loinamak sirani noi loinamak siradabani aisu sirani asomna hairaga mahakti yamna kina akoibaduda koilei leduna yengli masidagidi mayam hau tawduna nipa ado mayumda hek jorokpaga amaiba ma kawpa ko cheneri amaiba du laklabada amaiba aduna lambi lamkhangda tinbul laimu saroi ngaroi oknabagini kana gumbana sanaramba lai loisandabadagi oknaba sumali adumna hairakpada cycle thauduna chatluriba miyoi sing adugi maraktagi miyoi amana chumi mahak ipu kabir hoigi thongal jausalakpada asma torakhibani hairi kabir palakpada amaiba aduna magi kabir haibaduna lai sanaramlaga losillamdraba male haiduna chaiba hori asumna chaitharakpadutta payamna kabirna sanaramba lai losindrabanina aikoida awaba tarakloidra haiduna hangi matam aduta amaiba aduna kari tawbagi tarakloiduribano aikoida awaba tarakpada natini misimina nangnakaduribani haiduna mayam singaduda hairi masigi matung hojikti amaiba aduna laikhai tawbiduna laison tinson tawduna lai khoirambibadagi nipa adubuti hantharakli adubu mafam maduta amam mathengda naitom chatkanu aduga yaribi makhai di mafam maduta matam khari tetokachin tawbagi changasi khara hanthau amam mathengda nakhoina asumna chatpati tawraganu kabirgi putna ongna khrabadi mi ado ngawna phaina nagani haiduna makhoi amaiba sing aduna haibiri asumna amaiba aduna mathang hainirakpaduna khullekai ado sandokri masidagiti kabirgi let ado chatpangamna khidi ikuidana kabirgi nupi adusu taibang thadoki masidagidi hana tamnaramba changdaki kama hena tamnarakhi
ꯑꯃ ꯃꯊꯦꯡꯒꯤ ꯃꯇꯝꯗ ꯃꯤꯑꯣꯏꯁꯤꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯈꯣꯏ ꯀꯧꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯕꯤꯔꯒꯤ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯣꯡꯒꯥꯜꯗ ꯐꯥꯎꯕ ꯊꯣꯛꯄ ꯀꯤꯅꯈꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯑꯍꯩꯕ ꯑꯃꯥꯏꯕ ꯈꯔ ꯅꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯇꯧꯕꯗꯒꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯈꯤ ꯑꯗꯨꯕꯨ ꯄꯨꯡꯐ ꯐꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯗꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯨ ꯃꯌꯥꯏ ꯆꯝꯈ꯭ꯔꯕ ꯃꯇꯝꯗꯇ ꯐꯔꯛꯀꯗꯕꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯁꯦ ꯈꯔ ꯃꯊꯧ ꯍꯟꯕꯗꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯇꯤ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝꯗꯤ ꯐꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯛꯇꯣ ꯆꯠꯄ ꯀꯤꯅꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ